Hello everyone. Ngasidi yamna health benefit leiba morning gi empty stomach da thakpada kaanagadaba khoigi yamna laina su phangba cha makhalama ko ai mayam gi damakta share tawjarke adu hairiba gi cha se karamba kanogi cha no hairagadi sida leiriba aparajita haraga su khangnaba aduga kari haitare khoigi english tana khoigi butterfly pea haraga su khangnai ko aduga another name da khoigi pigeon wing haraga su khangnai Asian pigeon wing haraga su khangnai bako ado sigi cha se khoigi breast feeder gumba degi pregnant lady gumba nadi thakpada chana de ko sigi thakpa ya de ko aduga atai khoigi normally people person amana di dum thakpa yai ado yamna consume to busu ya de sigi khoigi benefit tegi henna sokpana henba yamna thakjalagadi sokpana helew ko yam thakpana taba hojiki class to adugi changduda khoigi cup macha amatang morning gi empty stomach da natraga evening gi tea break da natraga khoigi bed time da thakpase khoigi prefer towe ko duga hairiba mana sisu lei sigi mana sisu sugairaga anabada thomba adagi mayam yam kanai ko pambi sigi oina dum kanarabane ado mayam sigi cha se ai semnanaba mayam gi damakta tawjarak lage ko khoigi chang amagi khoigi ising da lobirani sahalani ngaktang aduga mana jingje kabak chambirani ko chumna chambadang da dum machu je dum thokleba aduduna kaishu yamna kuina chamda bida nairaga chamda bida ko kabak cham thoga khoigi ising asabdu da hapirani aduga yam kuina sauhan busu yade ko sise khoigi mai machu je yam kuina sauragadi amwena khayeba aduduna ngaktang kuida bida brung long saugat halaga ko sise strain tawthoni magi mana jingje khoigi leigi petal singse strain tawthoga haibirani ado thakpase mi gi apam mane chumnagi thasu dum mase kemta taste leite ko yengbada bo khoina kijabai wane masakse blue machu sido ko mandrane ahan badade aijo sido ko male ko si thakpa sido male ka harine ko ado kaisum tawde magi taste yam kanna tasteless oye ko kemta taste lebe oide ba duka boil yam ko toina boil toksalagadi khai haiba kit identity mana kawa tang boil tawre ko ado aigi oinadi koigi honey ga lemon squeeze kitang toksale ko aduga simana aigi ne aduga amasina aigi husband gi ne ado madi achumnagi lemon squeeze tang toksalo aduga lemon kanu se honey ja pir anon hai adu magi di aina haptre ado sigi change color change lai je ngo ko to hana kitang blackish oirambado ko sumaina sigi light blue je all ever ko koigi champra mahi ne honey khoigi khohi dune hapsan ma matam da sigi texture se la eba ko aduga amasina kaimta tawdeba tu habedi dark blue masagi blue color do adu dum oijabai wane ba aduga koina lemon kitang sumjala kanda di sisu light blue ole eba ko honey hapte ko adu machu se kitang adum slightly different oye kanu hapagadi honey hapagana kitang dark blue oi ko aduga honey haptabasna light blue oi adudi mayam su benefit oi kanani khanbiragadi support tawbiramo like tawbiramo subscribe tawshanbiramo bye bye